ꯒꯣꯔꯒꯣ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯊꯧ ꯄꯨꯅꯅꯕ ꯃꯧ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯒꯣꯔꯒꯣ ꯊꯥꯖ ꯃꯥꯟꯕꯤ ꯍꯥꯏꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯊꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅꯃꯛ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄ ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯕ ꯂꯩꯇꯅ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯣ ꯑꯣꯏꯍꯟꯕꯤꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯔꯝꯒꯗꯕ ꯍꯥꯏꯕꯁꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯖ ꯃꯥꯟꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯒꯣꯔꯒꯣꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯝꯃꯤ꯫ ꯇꯁꯦꯡꯃꯛꯇꯤ ꯂꯩꯁꯥꯕꯤ ꯑꯁꯤꯁꯨ ꯃꯁꯛ ꯐꯖꯔꯕ ꯄꯥꯈꯪ ꯑꯗꯣ ꯒꯣꯔꯒꯣꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯇꯃꯛ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯁꯨꯞꯅꯒꯤ ꯁꯛꯈꯪꯗꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯏꯇꯥ, ꯊꯥꯖ ꯃꯥꯟꯕꯤ, ꯍꯥꯏꯃ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯖꯔꯤꯕ ꯀꯥꯁꯦ ꯃꯥꯅ ꯀꯔꯤꯝꯇ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯋꯥꯅꯤ꯫ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯤꯕꯅꯣ? ꯑꯉꯥꯎꯕꯤꯗꯨ ꯉꯥꯏꯔꯦꯍꯦ꯫ ꯏꯇꯥ ꯑꯟꯖꯥꯕꯤ, ꯑꯩ ꯉꯥꯎꯔꯦ꯫ ꯇꯥꯃꯣꯝꯒꯤ ꯄꯥꯈꯣꯡ ꯐꯣꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯈꯜꯂꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯒꯤ ꯄꯥꯈꯣꯡꯁꯦ ꯃꯥ ꯃꯁꯥꯅ ꯐꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯗꯤ ꯐꯣꯡꯕ ꯉꯝꯂꯔꯣꯏ꯫ ꯆꯠꯁꯦ, ꯇꯥꯃꯣꯝ ꯎꯅꯔꯒ ꯃꯥꯒꯤ ꯄꯥꯈꯣꯡ ꯐꯣꯡꯍꯜꯂꯨꯁꯤ ꯏꯇꯥ꯫ ꯁꯤꯗꯤ ꯑꯑꯣꯏꯅ ꯉꯥꯎꯔꯦꯗꯅ꯫ ꯆꯥ, ꯏꯀꯥꯏꯖꯩꯗ ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯨ꯫ ꯃꯤꯅ ꯌꯥꯝ ꯂꯛꯅꯩ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯣꯏꯕ ꯂꯥꯛꯁꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯣꯉꯝꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯣꯉꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯑꯗꯨ ꯁꯣꯏꯗꯅꯃꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯩ ꯊꯪꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯣꯉꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯣꯔꯒꯣꯗꯤ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯣ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅꯗꯅ ꯎꯏꯗ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕꯁꯨ ꯇꯧꯗꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯒꯣꯔꯒꯣ ꯌꯥꯎꯔꯛꯇꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯏꯀꯥꯏ ꯊꯤꯈ꯭ꯔꯕ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯦꯅꯦ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯥꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯦ ꯑꯩ꯫ ꯇꯥꯃꯣꯉꯝ, ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯅꯨ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯃꯣꯉꯝꯅ ꯂꯨꯝꯖꯔꯤꯕꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯀꯣ꯫ ꯍꯥꯏ, ꯊꯥꯖ ꯃꯥꯟꯕꯤ, ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯒꯣꯔꯒꯣꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯊꯥꯖꯗꯅ ꯉꯥꯡꯅꯕꯗꯨꯗ ꯏꯀꯥꯏꯗꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯃꯌꯨꯝ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯏꯇꯥꯎ ꯒꯣꯔꯒꯣꯒꯤ ꯁꯛꯇꯝ ꯑꯣꯜꯂꯤ꯫ ꯂꯥꯏꯒꯤ ꯕꯣꯔ ꯐꯪꯕ ꯃꯤꯅꯤ꯫ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯒꯣꯔꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥꯅ ꯀꯅꯥ ꯇꯤꯟꯅꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯄꯒꯤ ꯀꯅꯥ ꯈꯪꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧꯍꯦ꯫ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯍꯩꯇꯕ ꯑꯆꯝꯕ ꯃꯤ ꯑꯣꯏꯕꯒꯤ ꯑꯁꯨꯝꯅ ꯂꯩꯕꯅꯤꯀꯣ꯫ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯃꯣꯉꯝꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯖꯕ ꯋꯥꯐꯝ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯃꯛꯅꯗꯤ ꯒꯣꯔꯒꯣꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯄ ꯑꯗꯣ ꯎꯗ꯭ꯔꯤꯕꯅ ꯆꯤꯡꯅꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯒ ꯀꯥꯏꯅꯔꯛꯇꯨꯅ ꯃꯣꯉꯝ ꯃꯇꯣꯝꯅꯇ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯀꯣꯏꯔꯨꯕ ꯍꯜꯂꯛꯂꯝꯃꯤ꯫
에, 멍엄, 아이코, 월이 그래서 사는 게지. 넌 그 사는다 봐, 야, 들어봐. 월이 얌, 레이래.